आकाशवाणी इम्फाल Ngangom Kiran पाउ पाजरी अहानबद मरुइब पाउ मुख्यमंत्री नोंथोम बिरेन हाइरी चिंग चसी मिशन ना राज्य से चिंग मसुंग तंगी मरक्ता नुंगसिनबगी मरी चसिन हनबगी ठोंग ओइरे प्रधानमंत्री नरेंद्र मोदी की थकाय मचुन चथब मपोक कुमन थौरम सेवा पखवारा मफम कयाद लेप्तना पांगथोकली कक्सिंग डिस्ट्रिक्ट पुलिस कमांडोना सुगुनुदगी पैसेंजर तथा सुमो मद तोंगदुना लाकपा म्यांमार मचा अहुम फारे प्रधानमंत्री नरेंद्र मोदी हाइरी अयोध्यादा राम टेम्पल साबना अखोगी इना खुल्लब कला संस्कृति योखटपद नतना चौखटपगी अनौब पंडुप अमा ओइरी अमसुंग केंद्र की मंत्रिमंडलना डियरनेस अलाउंस अमसुंग डियरनेस रिलीफ चार्ड मरी हेंगत हनबद यारे मुख्यमंत्री नोंथोम बिरेन हाइरी पिक्रब मणिपुरदा चिंग तमगी खेनब थमदुना अखोई मसेल उनब यादनब चथरंबा थौसिल थौरांगसिंग अदुगी मायुक्ता चिंगद चसिन मिशन हौदोखिबनी मिशन असिन ngасidi चिंग मसुंग तमगी मरक्ता नुंगसिनबगी मरी चसिन हनबगी ठोंग ओइरे किलोमीटर 38 सांगबा हेंगलेब थिंकियो टिपाइमुक लंबी हेन निंगथीजना समगतनब मसुंग चिल्ड्रन कम एम्यूजमेंट पार्क मा साननब जत्रा हुनबा मदी हेंगलेब हाई स्कूल की स्कूल रूम क्लासरूम तरुक संगाब मसुंग ओजा डॉक्टर मदी नर्सिंग लैगदबा ट्रांसिट क्वार्टर संगाबगी ngasi हेंगलेब सब डिवीजन की मनुंग चनबा एस खोलियन जंक्शन पांगथोक थौरमदा मुख्यमंत्री हाई लंबी असि लुपा कोटी 35 मरी चंग सेंगुटकदबनी अदुगा सोंगपी विलेज द सेंगुटकदबा एम्यूजमेंट पार्क असिना लुपा कोटी 1,40,000 रोम चंग सेंगुटकदबनी मुख्यमंत्री हाई सिंगी मफम कयादा राज्य मंत्रिमंडल की मिफम पांगथोखरे मफम सिंगदुद लैरिबा सिविल सोसाइटी ऑर्गेनाइजेशन सिंग मिहुत सिंग लोइनना सिंग द पाइखत साखु थोरांगी थबुक सिंग पुन्ना मॉनिटर तौदुन यंगसिन मिनरी मांगना हाई साखु थोरांगी थबुक सिंग पाइखलक मतमदा खेनब पुमनम काउथोकनदुना अमत ओइना सरुक यामिनगदबनी सुरचानपुर जिला असी ख्वाइदगी लाइबक फरब जिला अमनि हाइरदुना मफम असिदा MBBS की सीट चाम लैबा मेडिकल कॉलेज अम लिंखटले मसी जिला असी की मियाम की थोइदोक हेंदोकप गुण सिंगना ओहेलकपनी मियामन बन अमदी स्ट्राइक की हैनबी थादोक्तुना मखोई खुदोंग चादब सिंग लेरकप मतमदा वारी सानदुना वारोसिन पुरकनब होनमिनसी हाइना मुख्यमंत्री न मखा ताना फोंगदोकि डिस्ट्रिक्ट हेडक्वार्टर्स सिंह अखोई कैबिनेट की फमे जगह जगह अदुगी लेरिबा डेवलपमेंट पाइखलिबा मयाम दुगी अखोई पावर पॉइंट प्रोजेक्ट तोरकान कापगा मफम दुगी लेरिबा सिविल सोसाइटी मयाम येमिनरगा अखोई आइना हाइरम बदो करी तौरे तौदे ममांग इदला आंबदा हाइरम बदुन कदा योरे स्टेज लोइना विथ ट्रांसपेरेंसी तौरगलाई नसीसु हेंगलेब की प्रजादा आइना वासखिबा आइना हाइखिबा हेंगलेब लंबी सोइना सेमबनी अदुन हुजिक तौ सेम तमिंगलोंग ख्वाइदगी सोथायना हाइरम जगह जे हुजिक चपियो लंबी हुजी खोंसांग टू तमिंगलोंग पूरा फुल वाइनिंग करिगिनो अखोई मचा मचा अखोई मुंगनरग लैदुइसे सीबद पुबसु यारोइदब लंबीदम अखोई मसेन नन इशू सागलग अखोई अदुगी मतमदु जस्ट चलहनग्रसे अखोई हुजिकति अखोई ह्यूमैनिटी सर्विस द बेस ओरकान ऑनरेबल प्राइम मिनिस्टर नरेंद्र मोदी जी की प्रजा खुदिमक नुंगायहनगदबनि हाबद थौरमदुदा वर्क्स मंत्री गोविंदास कोंथोकजम ट्राइबल अफेयर्स एंड हिल्स की मंत्री लेटपाउ हाउकिप हिल एरियाज कमिटी के चेयरमैन दिंगांगनुंग गांगमई हेंगलेब केंद्र की MLA लज्जमांग हाउकिप अमसुंग मकोक थोंगबा ऑफिशियल कया सरुक याकी ऑटोनोमस डिस्ट्रिक्ट काउंसिल ADC मिखल सही सिगमन द पांगथोक लगने हाइना मुख्यमंत्री नोंथोम बिरेन लाउथोकरे हेंगलेक्तो असि पांगथोकपा थौरम अम याव लाकपद पाउमिसिंग तोंगान उनबमदा मुख्यमंत्री हाई डिलिमिटेशन की थबक थौरम सिंगी मतंगदा डिलिमिटेशन सब कमिटी न पिखलक वारोल सिंग यंगचलब मतुंगदा मिखल असि पांगथोकन बहनगनी मिखल असि की मतम हेक लेपगा सरकार की माइकेदिगा थु मतम द लाउथोकनी प्रधानमंत्री नरेंद्र मोदी की थकाय मचुमना चथब मपोक कुमन थौरम सेवा पखवारा मफम कयाद लेप्तना पांगथोकली इम्फाल वेस्ट की अवांग लेकिन थाबिदा ngasi सोशल वेलफेयर मंत्री हाइखाम दिंगोन लुसिंगदुना पुखरी सेंगदोकपगी थौरम अम पांगथोकरे थौरमदुदा श्री दिंगोन हाई प्रधानमंत्री नरेंद्र मोदी की जल जीवन मिशन माई पाहननबगी सरुक अम ओइना पुखरी सेंगदोकपगी थौरम असि सेवा पखवारा की मरी लेनना पांगथोकपनी इसिंग लेफम सिंग सेंगदोक्तुना लुनाना इसिंग योक्तुना थम्बना इसिंग की अवाटप लेरकप मतमदा मियाम की अवाबा सिंग खरदा ओरबसु
कोहनबा ngamgani mahakna hai BJP gi mandal khudimakta sewa pakhawara ga mari lenana tungan ba thorum kaya pangthokli BJP sengmai mandal gi oina ngasi mafam asida pukri sengdokpa gi thorum asi pangthokpani Hogi Prime Minister ne hena concern ojaba hogi Jal Jeevan Mission gi adung saruk amoina hoi tangai fadana hogi leiba hogi water reservation si togdaba yadaba aduga leiba ising sing asing hom chan cha ba mafamda hoi storage tawkan da madigi water scarcity mayuk nadana bagi adung ba pan ma khakta hoi na pakhat chaba adung ba program ni hariba program asi hogi Manipur gi mafam khudimakta hadi mandal khudimakta hoi pangthok chei aduga loina ngasi se hogi semai mandal gi oina masi gi saruk amoina hogi hariba daga si da hoi pukhi sengbagi program asi hogi कार्यकर्ता sing hoi जनता पार्टी semai mandal gi punna khusamna rakanda ngasi gi pukhi sengbagi thawam si hoi pangthok chabni hai Thormaduda BJP Manipur Pradesh ki Vice President N Nimbas amasung BJP Imphal West District ki President PIS Phoni Maite yauna dol gi karyakarta singna saruk yaki sewa pakhawara ga mari lenena tongan ba thorum kaya sungasi patchoi wangoi amasung mayang Imphal sing mafam singna su pangthok naki Rashtriya Poshan Magit Saruk ama oina ngasi none gi Deputy Commissioner gi Office Complex ta Jila Thaki Masiwe Sinjak Changdum Nabagi Thorma Pangthokre ICDS Project none Jila na Sinduna Pangthok Thormaduda Jila Sig Deputy Commissioner Joseph Paulin Kamsan amasung makok thongba official kaya saruk yaki North East Frontier Railway gi makok thongba official singi mihut kangbo amana Tauksam Sub Division gi manung chanba Bangai Chungpao Railway Station dagi Khongsang Railway Station phawbu gi manung da samgutliba rail lambi gi phibam tunnel sing amadi thong gi phibam hakthengna yengsin krei yengsin basi loirba matungda mathang thagi 19 da Agartala dagi Jiribam phawduna Khongsang Railway Station phawba Janna Sadapti Railgari Kendra gi Rail Mantri na lamthaduna changyeng tawgani tabiriba pawsi Akashbani Imphal dagini Sugunu dalaiba Kakching District Police Commando ki kangbo mana Sugunu khongnang makhongda ngarang achat awok sing check tawbada passenger Tata Sumo amada tongduna lakpa Myanmar macha ahum phare makhoi ahum aduna asaba Aadhar card sing paiduna makhoi masamak Jorsanpur gi New Langka masung Singhat Sub Division gi manung chanba Monken Village tagini haina masak taki makhoi bu makha tana machin hangbada makhoi na pairam liba Aadhar card singadu sasinaba Aadhar card ni haiba khangmangam ki makhoi ahomak Myanmar gi Saigang region gi Kalimiu dagini haiba khangmangamle makhoi na passenger gari adu tongduna Chandel gi P Nampau Village tagi Sorasanpur tamna lakpada commando gi kangbu duna phakibani pharba makhoi ahomak Sugunu police station da sinakre hairi Akashbani Imphal da thasi ki taramari dagi hauna satharakpa Hindi thakai palan ngasi loishinkre loishinbagi thormadu da Akashbani Imphal gi officer singamadi staff singna saruk yaki Thawbal Jila ki Deputy Commissioner A Subhasna ngasi Laisangthem Thodamda Primary Health Center ama sangakre thormadu Deputy Commissioner na hai Laisangthem amsung masigi akoibda leriba khunja singna athu akai gi oina ana laingi tangai phadaba lerakpa matamda ngasi hangdokliba PSC asina chawna kanaba piragani doctor amadi nursing na kathokpa galoina na mapamadu gi miyam ga sewa mapung phana tongnana basu Deputy Commissioner na appeal tawki thormadu da Jila Sig Chief Medical Officer Dr. Y Nokul Jila Parishad member yauna mapamadu gi miyam na saruk yaki amaromda swasthya hi sewaga mari lenana lamtu sengbagi thorum singasi Thawbal Jila gi Lamding Higher Secondary School ground pangthokre Thanga Salam Laikai da laiba Thanga Ideal Modern English School da ngasi Atal Tinkering Laboratory ama Loktak Development Authority ki Chairman N Ashwini Kumar na sangakre Thormadu da Sri Ashwini Kumar na hai Bharat Ratna Pangkraba hana ki Pradhan Mantri Atal Bihari Bajpayee gi wakhalon singna ngasi phawba aikhoida chawraba ithil piri Pradhan Mantri na hawdokkiba Atal Innovation Mission na tongan lam kayada akhanaba thabak sing lokhatuna senmitlon hena fagat hanna honari Pradhan Mantri ki lamjing makha da paikalakpa Atal Tinkering Laboratory lising tara lebak asigi tongan ba mafam kayada laiba school sing da hangdokpa gi saruk ama oina ngasi gi thoromasi pangthokpani Cooperative ki kuthang da khungang lam chawkhat an bai behiram da nom gi ba seminar mangasi potsangbam kholen lai haraubam laibung da pangthokre NCUI Women Cooperative Education Project Imphal West National Pangthokpa Seminar aduda wangang mada NCUI Project Coordination Committee Manipur ki Chairperson Jina Potsangbam na hai khungang da leriba miyo singna wana su nomlabasu miyamna khangbibagi sang yamna watli mari lenaba department singna khungang gi miyam gi chawkhat thorang singning thina paikhatuna khungang amasung sahar thongmana na chawkhat minanaba honabagi tangai fadabalai
mapung oina khungangda lairiba nupisingda ahenba sakti piduna makhoigi hingbagi thak wangkhat hananabagi pandamda khungangsingda chatuna sigumba makhalgi seminar sing asi pangthokpani akoina lekai da lei china sing tara ina ka ho le ko me apul la self help group semba self help group mari mama kunse la cooperative society ma register toba adudi kana rubadan leizaba member ki maraka akui leiba lamda moda wala le pera moda hada hada koi sucha malaba selo yena madri kudong chalo cooperative ti kana kana ke awa ko uroi aduga cooperative ki program wazari ba members ki awaba bakoi ke dosing training community ke ni bakoi no ma isi ke ko hai ado ki thongjinda akoi na la ki kudong chalo nei District Health Society Kaksing Sinduna One Health Zero Death Cyber Timda Tarataruk Suba World Rabies Day ki thoram ngasi Kaksing Municipal Council ki conference hall pangthokre thormoda Kaksing Jila ki Chief Medical Officer Dr. T.S. Rajan Yauna Jila adu ki makok thongba official kaya saruk yaki Jananeta hijam irabot ki thabum palan ki saruk ama oinangasi Thobal Jila ki Khangabok Makhalai kai pangthokpa thoramda CPI lusingba Dr. M Naran hai aikhoi ki khunayasi anawu mayon amada purakna bohana ba matam oire CPI Khangabok Local Council na sinur pangthokpa thormoda dolasi ki makok thongba lusingba kayana Jananeta hijam irabot ki maramda wa ngangki Rajastri Begachandra Laikidabagi Chani Kunmari Shubaning Sing Thoramga Siningtong Khongda Laiba Sri Sri Gopinath Mandir da Pangtokre Sri Sri Govinda Rasyaswari Palamar Pamasung Sri Sri Gopinath Devata Committee Ningtong Khongna Punna Sinur Pangtokpa Thormoda Wax Mantri Govinath Konthokjam Saruk Yaki Thormoda Rajastri Begachandra ki photo da lai kalaba matungda Bok Arti Katki Akaswani Imphal da ki pau tabiri Pradhanmantri Narendra Modi na hairi Ajodhya da Ram Temple sabana aikhogi inak khullaba kala sanskriti yokhatpada natana sokhatpagi anawu pandup ama oiri Ajodhya da ngasi Bharat Ratna Lata Mangeshkar Chok virtual oina sangabagi thorumda Pradhanmantri na hai Ram Mandir sabagi thabak athuwa matamda loisilagani mandir asi sabu loirabadi mafam asida Bhagavan Rambu saithaba Lata Mangeshkar gi isai amadi bhajan saktuna miyoi chak kayagi puning chingsinba ngamlagani Lata Mangeshkar bu pithorokpa khonjal gi gun senbi saknai sai sakpi amani hanasu Sri Modi na singthaki Kendra gi mantri mandal na dearness allowance DA amasung dearness relief charge mari hengat anbi yare mantri mandal mi pham lor batungda New Delhi da pamusingda wafam ase phongdok laduna Kendra gi information amasung broadcasting mantri Anurag Thakur na hai khongthang asina Kendra sarkari karmachari sing amadi pensioner sing da kanaba piragani Khongthang asina sarkar gi sengawdagi chahida lupa koti lising taranithoi chanipan yankhinithoi sading taugani Kendriya Griha Rajya Mantri Ajay Kumar Mishra na hairi matik chawa praman chingna yumpham oiduna Popular Front of India PFI bu thingjinmani New Delhi da pamusingna wafam asi phongdoladuna Sri Ajay na hai PFI asi khudong tiningai oidrabadi karigidamak makhoi bu thingjingadoribano Maragasida Karnataka Sarkarna Khongthang asibu taramna okre Karnataka ki IT BT amasung Higher Education Mantri Dr. C.N. Aswatha Narayanan hai Sarkarna PFI amasung masig mari lenaba agency sing thinkibasi taramna okningai oiba khongthang amani Thabakta ki potharaba Lieutenant General Anin Chauhan lebaga sigi mathang Chief of Defense Staff oirgani Lieutenant General Chauhan Kashmir amasung awang nongpuk lamnamda pangthokiba tongan ba counter insurgency operation kayada mai pakna saruk yakiba misakni English ngam sapun hopuma thogi me taranipan pokiba Lieutenant General Anin Chauhan taramathoi suba Gurkha Rifles da English ngam chamapan marphuma thoida commission officer oina thabak changki Aroibada marwayo pau amohanna Mukhyamantri Nongtoma Biren Hairi Sing the Sasi Mission Raja Sig Sing Masung Tam Gimarak Nungsinabagi Mari Chachin Hamnigi Thong Oire. Pradhan Mantri Narendra Modi ki Thakaya Machup Nasatapa Mapok Kumon Thorum Sewa Pakhawara Mapum Kaya the Leptana Pangtokli. Kaksing District Police Commando na Sugunudagi Passenger Tata Shumoma the Tong Nulakpa Myanmar Masa Ahum Pare. Pradhan Mantri Narendra Modi na hairi Ajodhya da Ram Temple sabana ikhogi inak khullaba kala sanskriti yokhat padanatana sakhat pagana wupandup ama oiri amasung Kendra gi Mantri Mandal na dearness allowance amasung dearness relief chadamari hangat hanba yare paulo jare